ꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯕꯨꯝꯒ ꯈꯥꯖꯤꯡꯒ ꯊꯣꯡꯕ ꯈꯤꯇꯪ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯍꯥꯎꯏ ꯍꯥꯎꯇꯦꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯧ ꯉꯧꯕ ꯍꯧꯖꯔꯕꯅꯤ ꯁꯤ ꯃꯍꯥꯎꯗꯤ ꯂꯩꯗꯣꯏꯅꯤ ꯑꯅꯧꯕ ꯑꯣꯏꯔꯒꯁꯨ ꯁꯣꯏꯕꯨꯝꯗꯤ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯁꯤꯟꯕꯒꯤ ꯆꯥꯡꯗꯤ ꯈꯔ ꯋꯥꯠꯀꯅꯤ ꯍꯧꯖꯤꯛ ꯑꯋꯥ ꯐꯗꯤꯒꯣꯝ ꯎꯠꯆꯔꯛꯀꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯁꯨ ꯈꯔ ꯍꯥꯞꯄꯅꯤ ꯉꯧꯕ ꯀꯥꯟꯗ ꯊꯥꯎ ꯍꯩꯕ ꯍꯧꯖꯔꯦ ꯊꯥꯎꯗꯤ ꯌꯥꯝꯃꯟꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣꯗ ꯑꯁꯤꯟꯕ ꯄꯣꯠꯅꯤ ꯈꯤꯇꯪ ꯃꯍꯥꯎ ꯂꯩꯅꯕꯅꯤ ꯍꯥꯞꯄꯤꯁꯦ ꯉꯧꯕ ꯍꯧꯔꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯂꯤꯛꯄ ꯃꯥꯟꯕꯅꯤ ꯚꯤꯗꯤꯑꯣꯅꯤꯅ ꯌꯥꯝꯗꯤ ꯌꯥꯝꯃꯤꯕꯅꯤ ꯌꯦꯡꯕꯗ ꯂꯤꯛꯄ ꯃꯥꯟꯕꯩ ꯋꯥꯅꯤ ꯁꯤ ꯑꯩ ꯉꯛꯄꯥꯏꯖꯔꯦ ꯐꯗꯤꯒꯣꯝꯁꯨ ꯑꯩ ꯀꯣꯟ ꯆꯥꯏꯖꯔꯛꯀꯦ ꯃꯇꯝ ꯅꯠꯇ꯭ꯔꯒꯁꯨ ꯐꯗꯤꯒꯣꯝꯁꯦ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯐꯪꯉꯤ ꯏꯝꯐꯥꯜ ꯅꯛꯅꯕꯅꯤꯅ ꯂꯝꯕꯤ ꯐꯥꯎꯕꯅꯤꯅ ꯁꯤꯒꯤ ꯃꯍꯥꯎꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯁꯣꯏꯕꯨꯝꯁꯦ ꯍꯥꯟꯅ ꯐꯖꯅ ꯉꯧꯈꯥꯏꯕꯤꯔꯕ ꯃꯥꯒꯤ ꯈꯤꯇꯪ ꯂꯩꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯈꯥꯖꯤꯡ ꯍꯥꯞꯄꯛꯀꯅꯤ ꯐꯗꯤ ꯐꯖꯕꯅꯤꯗ ꯃꯍꯥꯎ ꯂꯩꯗꯣꯏꯅꯤ ꯌꯦꯡꯕ ꯀꯥꯟꯗ ꯃꯍꯥꯎ ꯂꯩꯇꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯁꯤꯂꯞ ꯇꯧꯔꯒ ꯁꯣꯏꯕꯨꯝꯒꯤ ꯃꯍꯥꯎ ꯂꯧꯕ ꯌꯥꯕꯅꯤ ꯑꯩ ꯑꯂꯨ ꯑꯐꯨꯠꯄꯅꯤꯁꯤ ꯑꯂꯨꯁꯨ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯃꯐꯣꯟ ꯇꯥꯅꯕ ꯑꯂꯨ ꯍꯥꯞꯄꯦ ꯈꯥꯖꯤꯡ ꯍꯥꯞꯄꯦ ꯁꯧꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯑꯦ ꯑꯩ ꯃꯩ ꯀꯟꯅ ꯊꯥꯔꯤ ꯁꯧꯖꯔꯦ ꯁꯥꯏꯠ ꯁꯥꯏꯠꯇ ꯁꯧꯔꯤꯁꯤꯅꯤ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤ ꯃꯥ ꯍꯦꯛ ꯁꯧꯒꯠꯂꯛꯑꯦ ꯍꯥꯏꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯔꯦ ꯍꯧꯖꯤꯛ ꯃꯍꯥꯎꯁꯦ ꯂꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨ ꯁꯣꯏꯕꯨꯝꯒ ꯈꯥꯖꯤꯡꯒ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯃꯨꯟꯕ ꯂꯣꯏꯔꯦ ꯊꯥꯡꯊꯖꯔꯒꯦ ꯑꯗꯨꯕꯨ ꯌꯥꯏꯕ ꯑꯣꯏꯅ ꯃꯩ ꯈꯤꯇꯪꯗꯤ ꯊꯥꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝ ꯄꯨꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯃꯁꯤꯒꯤꯗꯃꯛꯇ